Mayambu ahanba maktada Kanglay Pungori channel gi maikadagi bisok khairapam na taram nokchari ngasisu aigi subscribers ng thabirakpa asyang bathokiba wari ama mayam gi maphamda khudol tamjarage haiduna puduna lakchari wari asi lithok charapa matamda soikiba langkiba kaya yorobasu mayamna nungsibiduna ngakpiyu haiduna haijari aduga amana channel asibu mapung phanba matamda saruk yabibo oina adomadom like amadi subscribe share to biramu haiduna haijari subscribe to ba matamda adomadom bell icon tusu on to biramu mathangi wari thakalapa matamda adomadom gi phone da phangnabagi damakta adudi wari si haunaba tawjarake matamasi sahi manga muki mamangda asyamga thokiba wari makhangni matam aduda aikoisi asuki matik yamna pharak yamna taba haiba imong haibado oikhirami aikoigi pupu asi matam amada yamna phauba laikai sigi maiba amani adubu pupu asi laikhidraba matungda aikoigi imong asi phibam yamna saramde asumna pupuna hinglingai matamda pupu asi nongmadi migi sorat ama saluraba matungda yumda halakpada pupu asi nangkhai ga manadaba matawa mada numisimadi lairik masa maputhurak laga yamna kanna paraklami adubu pupuna pariba lairik asi aikhodi sumna khaktangi asamba lairik oibra haiduna khalubani adubu pupuna lairik asi sagani thakani khangdaba makhai numisupama adum parami aikhoi gi pupu asi ate atopa maibaga sukma manade ate atopa maibadi migi phatanabasu tawba hai aikhoi gi pupudi migi phatanaba tawbusu haiti adubu maiba si aikhoi pupuna oirakpa matamda migi phanaba tawba matamda pupu asi maming kara henasu salaklibani aikhoi laikai dagi hendoktana atopa laikai da phau aikhoi gi pupu asi maming kara hena satpa haibado oikhirami asumna numit nini humni mukti pupuna lairik asi saba thakpa khangdaba makhai atum parakpana nomadi babana asumna hanglami baba kari lairik no pariba dubo ngarang na handagisu sagani thakani amata khangdaba makhai lairik ado atum paraga lei kari lairik no dubo pupuna su baba ki wahang aduda asumna khumlaklami kainonida napuna hana sizinaramba lairik ni aduda isu kari yauge haiduna lairik asi asum parakpani nakhoi ko na khangloko ai hojiki oinadi lairik asi mapung phana muktang pawasi losingkhige asi hairaglaba matung asida babasu lairik asi kaya kan hena thoidokna akaiba laitaba lairik oiraboi khaludana babasu kaya hena thoidokna di haksina laurude masigi matungda haptamu lairaba matung asida pupu asi tumlamdai gi matam haibadi aikhoina phamung changnakraba matam asida pupu asi pung 12 tarakpa masigi matam asida yana khada hek thoklaga mathanda kari no ahing khudingi tawba horaklami aikhoisu ahambadadi kaya kana hena thoidokna khanjaluba tawde adubu pupuna tawrakliba mataw asi nahangkai gi iman manadaba mataw amada handak mara asi aikhoisu tawrakle haraga babaga imaganasu haiba horaklami adubu pupuna tawriba thaba asi karino haibadi sapsabidi khangbamak natabanina aikhoisu pupuda kaya kanadi hanglamde masigi matungda pupu asi nongmadi mahakna maning thongda thoklaga lai sanaringai matam asida babana su maning thongda lona thoklaga yingluba matamda babana pupu asi thingnare matam adu maktada babana pupuda sumna hairami baba kari matawno aidi babana asuna tawrakani haibasi ai nongmata sungtha thajarude adubu pupuna sumna mukhumlaklami era kainonida aina nahan paba lairikto madugi lairiktuda manungda kari no khara yaurami madu aisu sangyang tawke hairaga maning thong asida thoklaga tawribani migi mangnaba tawbanati lairiktuda yauriba posak ado asingbra singdabra haiduna aisu amuktangdi sayang tawduna yenge khalaga tawraklibani masida mi kana amatada sokadaba laiti masigi makha tarakpada babana mupupuda asumna haiki baba karigumba imung asida sokadaba natre haragana mi ataiteda sokadaba thabak oirabadi aidi baba asi aigi hek pop ipana haibasi ai sungai hairoi matamduda kariguma mina ai khoisi hanthaba mi eng amada yenglakpa taragadi baba si aina sukan kalloi
ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯕꯥꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯄꯨꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯕꯕꯥ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯄꯨꯡꯁꯥꯎꯗ ꯁꯥꯎꯕ, ꯄꯨꯄꯨꯁꯤ ꯎꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯇꯨꯅ ꯕꯕꯥ ꯑꯁꯤ ꯄꯨꯄꯨꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯃꯥꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯄꯨꯄꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯊꯤꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯛꯈꯥꯏ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯥꯕꯗ ꯍꯩꯅꯗꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯊꯟꯇ ꯀꯥ ꯑꯁꯤꯗ ꯇꯨꯝꯕ ꯃꯔꯝꯅ ꯂꯦꯇ꯭ꯔꯤꯟ ꯊꯪꯕ ꯑꯗꯣꯝꯗ ꯀꯔꯤꯅꯣ ꯋꯥꯄꯜ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯎ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯤ 4-5 ꯆꯪꯂꯒ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯁꯤ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯨꯄꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯨꯕ ꯃꯔꯝꯅ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯕꯕꯥꯗꯤ ꯃꯁꯥꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯄꯨꯄꯨꯒ ꯕꯕꯥꯒ ꯑꯁꯤ ꯑꯃꯨꯛꯃꯨꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯗꯨꯅ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯀꯧꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯄꯨ ꯑꯁꯤ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯈꯣꯡ ꯍꯥꯝꯕ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯒ ꯂꯦꯇ꯭ꯔꯤꯟ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨ ꯑꯁꯤ ꯂꯦꯇ꯭ꯔꯤꯟ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨꯅ ꯂꯥꯎꯔꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯃꯅꯤꯡꯊꯨꯡꯗ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯄꯨ ꯑꯁꯤ ꯂꯦꯇ꯭ꯔꯤꯟ ꯑꯁꯤ ꯆꯪꯂꯨꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯄꯨ ꯑꯁꯤ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯃꯊꯕꯥꯛꯇ ꯅꯨꯡꯅ ꯌꯩꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯕꯕꯥꯒ ꯄꯨꯄꯨꯒ ꯑꯁꯤ ꯐꯅ ꯀꯧꯅꯗ꯭ꯔꯕꯁꯨ ꯑꯄꯣꯛꯄ ꯃꯄꯥꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯃꯇꯝꯗ ꯄꯨꯄꯨꯒꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯂꯩꯊꯦꯛꯂꯝꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯄꯨꯗꯤ ꯆꯍꯤ ꯑꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯆꯍꯤ ꯑꯁꯤ ꯆꯥꯎꯔꯥꯛꯄ 85 ꯁꯨꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯕ ꯃꯇꯝꯗ ꯇꯨꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯐꯕ ꯑꯁꯤ ꯄꯥꯛꯄ ꯍꯦꯛꯇ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯄꯨꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯨꯊꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯤꯊꯛꯂꯒ ꯄꯨꯄꯨ ꯑꯁꯤ ꯐꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨ ꯑꯁꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯥ ꯑꯁꯤ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯄꯨꯄꯨꯅ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯁꯤ ꯁꯣꯛꯆꯤꯜꯂꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯇꯝꯅꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯐꯥꯎ ꯍꯧꯔꯛꯂꯕꯅꯤꯅ ꯊꯪꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯝꯊꯤꯅ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯨꯄꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯒ ꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯕꯥꯁꯨ ꯄꯨꯄꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯑꯁꯤ ꯉꯥꯡꯍꯜꯂꯛꯄꯅꯦ ꯍꯥꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯀꯞꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯄꯨ ꯑꯁꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ? ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯥꯏꯕ ꯑꯍꯩꯕ ꯊꯤꯔꯛꯄꯗ ꯄꯨꯄꯨ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯅꯤ ꯈꯟꯕꯗ ꯕꯕꯥ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯥꯡꯂꯛꯄ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯍꯤꯡ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯃꯁꯨꯡ ꯃꯅꯤꯡ ꯊꯣꯡ ꯑꯁꯤ ꯒꯦꯒꯦ ꯂꯥꯎꯅ ꯅꯝꯂꯛꯄ ꯑꯁꯤꯒꯨꯝꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯃꯠꯇ ꯀꯥꯏꯗꯅ ꯆꯠꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟꯗ ꯊꯣꯛꯄꯁꯤ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯃꯥꯗꯁꯨ ꯇꯝꯕ ꯃꯇꯝꯗ ꯏꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯛꯄꯁꯤ ꯇꯜꯂꯤ ꯍꯥꯏꯔꯒ ꯕꯕꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯄꯨ ꯑꯁꯤ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯄꯨꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯎꯄꯨ ꯑꯃ ꯂꯩ꯫ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯎꯄꯨꯅꯤ꯫ ꯎꯄꯨ ꯑꯁꯤ ꯄꯨꯄꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯄꯨ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ꯫ ꯄꯨꯄꯨꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯂꯒ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯍꯪꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯕ ꯎꯄꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯅꯨꯄꯤ ꯑꯃ ꯏꯅꯦꯇꯣꯟ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕꯅꯤꯅ ꯎꯄꯨꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯐꯤ ꯑꯃꯅ ꯀꯥꯏ ꯍꯥꯏꯕꯗꯤ ꯄꯨꯄꯨꯅ ꯁꯦꯠꯅꯔꯝꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯤ ꯌꯦꯡꯉꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤꯅ ꯀꯣꯟꯅꯊꯪꯗ ꯃꯃꯥꯅ ꯇꯝꯂꯕ ꯃꯇꯨꯡꯗ ꯏꯅꯦꯇꯣꯟꯁꯨ ꯂꯣꯏꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯏꯅꯦꯇꯣꯟꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯃꯥꯅꯁꯨ ꯂꯣꯏꯅ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯄꯨꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯑꯁꯤ ꯑꯩꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯣꯝꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯇꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯁꯨ ꯑꯍꯤꯡꯁꯤꯃꯗꯤ ꯈꯔ ꯊꯦꯡꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯇꯧꯔꯨꯕ ꯃꯔꯝꯅ ꯑꯩꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯌꯥꯝꯅ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕ ꯃꯔꯝꯅ ꯋꯥꯃꯜꯂꯕꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯑꯩꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯣꯟ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒꯦꯝ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯒꯦꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯦꯛꯄ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯨꯛꯈꯟ ꯍꯦꯛ ꯈꯜꯂꯨꯗꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯄꯨꯄꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯝꯅꯕ ꯊꯦꯡꯅꯈꯤꯕꯗꯨ ꯃꯗꯨ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯗꯤ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯨꯄꯨꯒꯤ ꯀꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯗꯤ ꯀꯤꯕꯗꯤ ꯐꯥꯎꯔꯨꯗꯦ꯫ ꯑꯩꯁꯨ ꯒꯦꯝ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯒ ꯑꯩꯁꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯨꯄꯨꯒꯤ ꯀꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯤꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤ ꯃꯔꯤ ꯃꯉꯥꯅ ꯈꯨꯠ ꯁꯝꯅꯔꯒ ꯃꯔꯤ ꯆꯪꯈꯤꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯂꯩꯃꯥꯏꯗ ꯃꯤ ꯑꯃꯅ ꯆꯠꯄ ꯃꯇꯝꯗ ꯆꯠꯄꯒꯤ ꯃꯃꯤ ꯑꯗꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯄꯨꯒꯤ ꯀꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤ ꯃꯔꯤ ꯃꯉꯥ ꯑꯁꯤ ꯆꯪꯈꯤꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯒꯤ ꯃꯤꯠꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯃꯇꯧ ꯑꯁꯤꯗ ꯑꯩꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯒ ꯋꯥꯈꯜꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯩꯁꯨ ꯃꯃꯥꯒ ꯕꯕꯥ ꯍꯣꯏꯒꯗ ꯐꯣꯟ ꯑꯁꯤ ꯇꯧꯔꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯈꯤꯕ ꯃꯔꯝꯅ ꯐꯣꯟ ꯑꯁꯤ ꯇꯧꯒꯦ ꯈꯜꯂꯕꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯗ ꯄꯨꯄꯨꯒꯤ ꯀꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯆꯪꯅꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ꯫ ꯑꯗꯨꯕꯨ ꯃꯃꯥꯒ ꯕꯕꯥꯒ ꯏꯅꯦꯇꯣꯟ ꯍꯣꯏꯒ ꯄꯨꯂꯞ ꯆꯪꯂꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯨꯁꯤꯔꯥ? ꯌꯦꯡꯕꯅ ꯐꯒꯅꯤꯗ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯗꯤ ꯈꯪꯗꯣꯛꯄꯅ ꯐꯩꯗ꯫ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯄꯨꯄꯨꯅ ꯂꯩꯅꯔꯝꯕ ꯀꯥ ꯑꯁꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯆꯄꯜ ꯑꯁꯤ ꯎꯞꯁꯤꯜꯂꯒ ꯌꯥꯝꯅ ꯇꯞꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯁꯤ ꯊꯣꯛꯍꯟꯗꯕꯤꯗ ꯂꯣꯟꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯒꯤ ꯊꯣꯡꯖꯤꯜ ꯑꯁꯤꯒ ꯑꯩꯒꯤ ꯊꯣꯡꯖꯤꯜ ꯑꯁꯤꯒ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯃꯔꯝꯅ ꯌꯥꯝꯅ ꯂꯥꯞꯅꯗꯤ ꯆꯠꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯄꯨꯄꯨꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥ ꯑꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯆꯄꯜ ꯑꯁꯤ ꯎꯞꯂꯒ ꯇꯨꯃꯤꯟꯅ ꯂꯥꯛꯄ ꯃꯔꯝꯅ ꯄꯨꯄꯨꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥ ꯑꯁꯤ ꯌꯧꯔꯦ꯫ ꯑꯗꯨꯝꯅ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯄꯨꯒꯤ ꯀꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯄꯨꯄꯨꯒꯤ ꯀꯥ ꯊꯪꯕ ꯁꯔꯨꯛꯇ ꯃꯩ ꯑꯁꯤ ꯌꯨꯝꯖꯥꯎꯗ ꯄꯨꯂꯞ ꯊꯥꯟꯕꯅꯤꯅ ꯄꯨꯄꯨꯒꯤ ꯀꯥ ꯌꯧꯕ ꯃꯇꯝꯗ ꯃꯩ ꯑꯁꯤ ꯈꯤꯇꯪꯗꯤ ꯐꯪꯕ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯥ ꯑꯁꯤ ꯃꯩꯉꯜ ꯀꯌꯥ ꯍꯦꯟꯅ ꯐꯪꯗꯕ ꯃꯔꯝꯅ ꯀꯌꯥ ꯍꯦꯟꯅꯗꯤ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯑꯩꯁꯨ ꯄꯨꯄꯨꯒꯤ ꯀꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯀꯌꯥ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯄꯨꯅ ꯍꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯍꯥꯏꯕꯗꯤ ꯀꯥꯆꯤꯜ ꯊꯪꯕ ꯁꯔꯨꯛꯇ ꯃꯤ 4-5 ꯇꯥꯁꯤꯜꯂꯒ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨ ꯑꯩꯁꯨ ꯎꯔꯛꯂꯝꯃꯤ꯫
ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯐꯦꯠ ꯂꯦꯡꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯐꯣꯟ ꯃꯩ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯐꯣꯟ ꯑꯁꯤ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯐꯣꯟꯒꯤ ꯃꯩꯉꯥꯜ ꯑꯁꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯎꯔꯝꯂꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯩ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯨ ꯇꯨꯝꯊꯕ ꯑꯁꯤ ꯐꯅ ꯀꯨꯏꯅ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯖꯥꯎ ꯊꯪꯕ ꯃꯥꯏꯀꯩꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯩꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯤꯕ ꯑꯃꯍꯦꯛꯇ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯁꯥ ꯄꯨꯝꯕ ꯑꯩꯅ ꯁꯨꯞꯅꯔꯤꯕ ꯐꯩꯖꯨꯞ ꯑꯁꯤ ꯆꯤꯡꯈꯠꯂꯒ ꯏꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯁꯥꯁꯤ ꯐꯩꯖꯨꯞꯅ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯐꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯈꯤꯇꯪꯁꯨ ꯅꯦꯅꯥ ꯇꯥꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯈꯤꯕ ꯃꯔꯝꯅ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯔꯒꯦ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯇꯨꯝꯊꯕꯁꯤ ꯊꯦꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡꯁꯤꯃꯗꯤ ꯂꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠꯀꯤ ꯃꯅꯨꯡ ꯑꯁꯤꯗꯤ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯃꯤ ꯑꯇꯩꯗꯗꯤ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯍꯧꯕ ꯑꯩ ꯈꯛꯇꯅꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯍꯣꯏꯗ ꯑꯩꯅ ꯄꯥꯎ ꯑꯁꯤ ꯇꯝꯕ ꯃꯇꯝꯗ ꯅꯄꯨꯒꯤ ꯁꯣꯔꯥꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯪꯗꯤ ꯂꯣꯏꯁꯤꯟꯈꯤꯁꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯁꯣꯔꯥꯠ ꯂꯣꯏꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ, ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯃꯃꯥꯁꯨ ꯀꯣꯟꯅꯊꯪꯗ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯄꯨꯒꯤ ꯁꯣꯔꯥꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯑꯋꯥꯐꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯍꯥꯟꯈꯩꯗꯤ ꯕꯕꯥꯅ ꯃꯃꯥꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯑꯁꯤ ꯑꯗꯨꯝ ꯂꯦꯞꯄꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯃꯥꯅ ꯀꯣꯜꯂꯤꯛ ꯐꯦꯡꯂꯤꯕꯁꯤꯡ ꯑꯁꯤ ꯕꯕꯥꯗꯤ ꯂꯦꯞꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯃꯥꯅ ꯀꯣꯜꯂꯤꯛ ꯑꯁꯤ ꯐꯦꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯒ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯡꯆꯥꯏ ꯆꯥꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯕꯕꯥꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯇꯝꯂꯛꯄ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯩꯅ ꯀꯣꯜꯂꯤꯛ ꯑꯁꯤ ꯐꯦꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯁꯤꯠꯇꯤ ꯃꯅꯥ ꯑꯃꯗ ꯁꯤꯠꯇꯅ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯅꯨꯡꯀꯨꯞꯀꯨꯝꯕ ꯃꯆꯥ ꯈꯔ ꯑꯩꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯊꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯣꯔ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯇꯞꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯈꯔ ꯊꯨꯅ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯃꯇꯧ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯩꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯁꯪ ꯌꯧꯕ ꯃꯇꯝꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯏꯁꯥꯁꯤ ꯎꯕ꯭ꯔꯥꯛꯅ ꯁꯤꯠꯂꯒ ꯇꯨꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯊꯪ ꯊꯣꯛꯂꯛꯄꯅ ꯃꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯃꯣꯏ ꯕꯕꯥ, ꯁꯣꯔꯥꯠꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯕꯕꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯣꯠꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯌꯥꯝꯅ ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯈꯪꯕ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯔꯝ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯔꯒ ꯌꯦꯡꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯐꯥꯎꯕ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯁꯤ꯫
ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯕꯕꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯑꯃꯗꯤ ꯇꯤꯚꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛ ꯊꯪꯕ ꯃꯊꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯝꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯕꯕꯥꯅꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝ ꯈꯣꯡꯒꯨꯜ ꯑꯁꯤ ꯅꯝꯃꯒ ꯆꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯣꯡꯒꯨꯜꯒꯤ ꯃꯄꯥ ꯑꯁꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯈꯜꯂꯤꯕ ꯖꯤꯡꯒ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯇꯞꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯒꯤ ꯃꯇꯧ ꯑꯃ ꯑꯩꯈꯣꯏꯁꯨ ꯃꯈꯣꯜ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯈꯤꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯛꯁꯤꯜꯂꯒ ꯑꯩꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯁꯤ ꯀꯤꯔꯦ ꯈꯪꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯕꯕꯥꯅꯦ, ꯑꯩꯅꯦ, ꯏꯃꯥꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯅꯤꯡꯊꯣꯡ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯍꯧꯔꯤꯕ ꯋꯥꯄꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯟꯊꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯁꯤꯁꯨ ꯇꯥꯕ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯁꯤꯃꯗ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯜ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯒ ꯂꯦꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯕꯕꯥ ꯑꯁꯤ ꯏꯅꯦꯇꯣꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯅꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯦꯇꯣꯟꯅꯁꯨ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯏꯅꯦꯇꯣꯟꯒ ꯃꯥꯏꯕ ꯑꯃꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯐꯠꯇꯕ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯗꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯡꯕ ꯌꯥꯗꯕ ꯎꯄꯨ ꯑꯃꯗꯤ ꯅꯈꯣꯏꯅ ꯍꯥꯡꯉꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯎꯄꯨ ꯑꯗꯣ ꯍꯥꯡꯂꯨꯕ ꯃꯔꯝꯅ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯍꯥꯟꯅꯗꯤ ꯇꯝꯅꯔꯕꯁꯨ ꯀꯌꯥ ꯀꯟꯅ ꯍꯦꯟꯅꯗꯤ ꯁꯣꯛꯄꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯍꯥꯡꯂꯨꯕ ꯃꯔꯝꯅ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ, ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯐꯅꯕ ꯑꯍꯜ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯗꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯁꯤꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯂꯥꯡꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯧꯒꯗꯕ ꯊꯧ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯑꯁꯤ ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯕꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏ ꯑꯁꯤ ꯈꯨꯔꯨꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯁꯤꯅꯗꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯅꯣꯏꯒꯤ ꯅꯁꯥꯗ ꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯨꯅꯨ, ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕ ꯃꯔꯝꯅ ꯃꯈꯣꯏꯁꯨ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ sinnaraklammi꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯕ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯄꯨꯅ ꯁꯥꯟꯅꯔꯝꯕ ꯐꯠꯇꯕ ꯂꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯐꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯣꯏꯁꯤꯟꯈꯤꯕ ꯃꯔꯝꯅ ꯃꯥꯏꯕ ꯑꯁꯤꯗ ꯕꯕꯥꯅꯁꯨ ꯑꯉꯝꯕ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛꯇꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯕ ꯃꯇꯝꯗ ꯃꯇꯝꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯄ ꯃꯇꯝꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯩꯅ ꯏꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯦꯟꯅ ꯀꯤꯈꯤꯕ ꯃꯇꯝꯗꯨ ꯈꯛꯇꯅꯤ꯫ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯜ ꯑꯁꯤ ꯗꯣꯡꯗꯥꯡ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫